ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯥꯔꯇꯤꯀꯜꯗꯒꯤ ꯂꯧꯊꯣꯛꯆꯕꯅꯤ ꯋꯥꯔꯤꯁꯤꯗ ꯁꯣꯏꯕ ꯉꯥꯝꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯑꯥꯔꯖꯟ ꯁꯤꯡ ꯀꯧꯏ ꯑꯩꯍꯥꯛ ꯃꯜꯇꯤꯅꯦꯁꯅꯦꯜ ꯀꯝꯄꯅꯤ ꯆꯥꯟꯗꯤꯒꯔꯗ ꯂꯩꯕ ꯑꯃꯗ ꯊꯕꯛ ꯇꯧꯕꯅꯤ ꯃꯗꯨꯕꯨ ꯑꯩꯍꯥꯛ ꯑꯁꯤ ꯗꯦꯜꯂꯤꯗ ꯁꯤꯐ ꯇꯧꯔꯛꯈꯤ ꯑꯦꯄ꯭ꯔꯤꯜ 2019ꯗ ꯀꯝꯄꯅꯤꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯤ ꯃꯈꯥꯗ ꯃꯁꯤꯅ ꯑꯩꯍꯥꯛꯀꯤ ꯌꯨꯝꯗ ꯃꯤ ꯃꯁꯤꯡ ꯋꯥꯠꯄꯅ ꯊꯥ 2-3 ꯂꯩꯔꯒ ꯌꯨꯝꯗ ꯍꯦꯛ ꯍꯜꯂꯤ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯌꯦꯡꯁꯤꯟꯕ ꯑꯣꯏꯅ ꯃꯇꯝ ꯑꯗꯨꯗ ꯄꯥꯕꯨꯡ ꯑꯁꯤ ꯃꯁꯥ ꯉꯝꯂꯛꯇꯕꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯍꯣꯁꯄꯤꯇꯥꯜ ꯆꯥꯟꯗꯤꯒꯔꯗ ꯂꯩꯕ ꯑꯁꯤꯗ ꯄꯨꯈꯠꯈꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯩꯍꯥꯛ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯀꯌꯥꯔꯛ ꯄꯥꯕꯨꯡꯒꯤ ꯑꯅꯥꯕ ꯁꯦꯕꯥ ꯆꯠꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯍꯟꯖꯟ ꯍꯟꯖꯟ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯃ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃ ꯊꯦꯡꯅꯈꯤ 2019ꯒꯤ ꯅꯕꯦꯝꯕꯔ ꯊꯥꯒꯤ ꯃꯇꯝ ꯑꯁꯤꯗ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ ꯃꯇꯝ ꯑꯗꯨ ꯑꯣꯛꯇꯣꯕꯔꯒꯤ ꯂꯣꯏꯔꯝꯗꯥꯏ ꯅꯣꯕꯦꯝꯕꯔꯒꯤ ꯐꯥꯔꯁꯠ ꯋꯤꯛ ꯆꯪꯂꯛꯄ ꯃꯇꯝꯗꯅꯤ ꯑꯩꯍꯥꯛ ꯅꯦꯁꯅꯦꯜ ꯀꯦꯄꯤꯇꯦꯜ ꯔꯤꯖꯟ ꯑꯁꯤꯗ ꯊꯕꯛ ꯑꯁꯤ ꯄꯨꯔꯛꯄ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯊꯥ 5-6 ꯑꯣꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯗꯦꯜꯂꯤ ꯑꯁꯤ ꯄꯣꯂꯨꯁꯟ ꯀꯥ ꯍꯦꯟꯅ ꯑꯣꯏꯕ ꯍꯧꯔꯛꯈꯤ ꯃꯁꯤꯅ ꯑꯦꯂꯔꯠ ꯂꯥꯎꯊꯣꯔꯛꯈꯤ ꯋꯦꯗꯔ ꯑꯁꯤꯗ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯗꯅꯕ ꯑꯃꯗꯤ ꯃꯄꯥꯜ ꯊꯣꯛꯄꯗ ꯃꯥस्क ꯁꯤꯖꯤꯟꯅꯅꯕ ꯇꯤꯚꯤꯒꯤ ꯅ꯭ꯌꯨꯁ ꯑꯃꯗꯤ ꯅ꯭ꯌꯨꯁꯄꯦꯄꯔꯁꯤꯡꯗ ꯄꯥꯎ ꯑꯁꯤ ꯁꯟꯗꯣꯔꯛꯈꯤ ꯑꯩꯍꯥꯛꯇꯤ ꯆꯥꯟꯗꯤꯒꯔꯗ ꯃꯇꯝ ꯑꯌꯥꯝꯕ ꯂꯩꯔꯛꯄꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯑꯔꯨꯕ ꯏꯁꯤꯡ ꯑꯁꯨꯝꯕ ꯃꯐꯝꯗ ꯍꯧꯔꯛꯄꯅ ꯗꯦꯜꯂꯤꯒꯤ ꯄꯣꯂꯨꯁꯟ ꯑꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯇꯝ ꯑꯗꯨꯗ ꯊꯦꯡꯅꯈꯤ ꯃꯇꯝ ꯄꯨꯝꯕꯗ N95 ꯃꯥस्क ꯎꯞꯇꯨꯅ ꯂꯩ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯤꯡꯊꯤꯅ ꯆꯥꯕ ꯊꯛꯄ ꯉꯝꯂꯝꯗꯦ ꯂꯣꯏꯅꯅ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯕ ꯐꯥꯎ ꯉꯝꯂꯛꯇꯕꯅ ꯍꯛꯆꯥꯡ ꯑꯁꯤ ꯁꯣꯛꯆꯜꯂꯛꯈꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯝꯄꯅꯤ ꯃꯦꯅꯦꯖꯔꯗ ꯉꯥꯡꯅꯔꯕ ꯃꯇꯨꯡꯗ ꯑꯩꯍꯥꯛ ꯊꯥ ꯑꯃ ꯁꯨꯇꯤ ꯂꯧꯊꯣꯛꯂꯒ ꯌꯨꯝꯗ ꯍꯜꯂꯛꯈꯤ ꯅꯨꯃꯤꯠ 7 ꯆꯪꯈꯤ ꯔꯤꯀꯣꯚꯔ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯁꯨꯝꯅ ꯌꯨꯝꯗ ꯂꯩꯔꯛꯄ ꯑꯁꯤꯗ ꯍꯛꯆꯥꯡ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯐꯒꯠꯂꯛꯈꯤ ꯃꯇꯝ ꯑꯁꯤꯗ ꯇꯥꯟꯖꯥ ꯆꯥꯅꯔꯨꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯒꯤ ꯄꯥꯕꯨꯡ ꯑꯁꯤ ꯃꯦꯗꯤꯀꯦꯜ ꯀꯟꯗꯤꯁꯟ ꯐꯂꯛꯇꯕꯅ GMCH 32 ꯀꯧꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯍꯦꯔꯅꯤꯌꯥ ꯁꯔꯖꯔꯤꯒꯤꯗꯃꯛꯇ ꯑꯦꯗꯃꯤꯠ ꯇꯧꯔꯝꯃꯤ ꯑꯩꯍꯥꯛꯁꯨ ꯁꯨꯇꯤ ꯂꯩꯕꯅ ꯄꯥꯕꯨꯡꯕꯨ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯜꯂꯒꯦ ꯍꯥꯏꯅ ꯑꯌꯨꯛ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯗ ꯃꯐꯝ ꯑꯁꯤꯗ ꯁꯦꯟꯅꯗꯨꯅ ꯄꯥꯕꯨꯡꯕꯨ ꯂꯩꯔꯝꯃꯤ ꯃꯗꯨꯕꯨ ꯉꯝꯂꯛꯇꯕꯅ ꯑꯩꯍꯥꯛ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯣꯏꯅ ꯁꯦꯟꯅꯔꯒꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡꯗ ꯑꯣꯏꯅ ꯄꯥꯕꯨꯡꯕꯨ ꯁꯦꯟꯅꯔꯝꯃꯤ ꯁꯔꯖꯔꯤ ꯑꯁꯤ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯈꯤ ꯑꯗꯨꯕꯨ ꯁꯔꯖꯔꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯣꯕꯖꯥꯔꯕꯦꯁꯟ ꯇꯧꯅꯕ ꯇ꯭ꯔꯣꯃꯥ ꯋꯥꯔꯗꯇ ꯄꯥꯕꯨꯡ ꯑꯁꯤ ꯊꯝꯂꯝꯈꯤ ꯄꯥꯕꯨꯡꯒꯤ ꯍꯦꯛ ꯊꯪꯅꯕ ꯕꯦꯗꯇ ꯄꯦꯁꯦꯟ ꯑꯃ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯁꯣꯛꯄ ꯅꯨꯄꯥ ꯑꯃꯁꯨ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯝꯈꯤ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕ ꯐꯥꯎꯏ ꯃꯍꯥꯛꯀꯤ ꯁꯣꯛꯂꯤꯕ ꯖꯒꯥꯁꯤꯡ ꯑꯗꯨ ꯎꯕꯗ ꯆꯩꯅꯥ ꯌꯥꯝꯅ ꯐꯥꯎꯔꯝꯒꯅꯤ ꯑꯅꯥꯕꯒꯤ ꯆꯩꯅꯥꯈꯣꯜꯅ ꯃꯁꯥ ꯑꯗꯨꯁꯨ ꯅꯥꯍꯦꯗꯨꯅ ꯂꯩ ꯇ꯭ꯔꯣꯃꯥ ꯋꯥꯔꯗꯇ ꯄꯨꯁꯤꯜꯂꯛꯂꯕ ꯃꯇꯨꯡ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯑꯍꯤꯡꯗ ꯄꯥꯕꯨꯡꯒꯤ ꯁꯦꯕꯥ ꯑꯁꯤ ꯇꯧꯒꯗꯕ ꯂꯣꯏꯅ ꯇꯧꯔꯕ ꯃꯇꯨꯡ ꯄꯣꯊꯥꯔꯒ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ 4-5 ꯍꯧꯖꯤꯟꯈꯤ ꯅꯨꯃꯤꯗꯥꯡ ꯂꯦꯛꯄ ꯍꯧꯔꯛꯂꯕ ꯃꯇꯨꯡ ꯑꯁꯤꯗ ꯑꯩꯍꯥꯛ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯇꯨꯝꯂꯒ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯇꯨꯝꯗꯅ ꯂꯩꯕꯒꯤ ꯍꯩꯅꯕꯤ ꯑꯃ ꯍꯧꯔꯛꯈꯤ ꯇꯔꯨꯛꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯣꯏꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯂꯛꯄ ꯃꯇꯝꯗ ꯑꯩꯍꯥꯛ ꯅꯨꯃꯤꯠ ꯑꯗꯨ ꯇꯨꯝꯕ ꯌꯥꯈꯤꯗꯦ ꯃꯤꯠ ꯑꯁꯤ ꯑꯗꯨꯝ ꯁꯤꯡꯂꯒ ꯂꯩꯔꯝꯈꯤ ꯇꯨꯝꯅꯤꯡꯕ ꯑꯁꯤ ꯐꯥꯎꯗꯕꯅ ꯑꯩꯍꯥꯛ ꯋꯥꯔꯗꯇꯒꯤ ꯊꯣꯛꯂꯛꯇꯨꯅ ꯕꯦꯜꯀꯣꯅꯤ ꯂꯩꯔꯤꯕ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯑꯩꯍꯥꯛꯅ ꯃꯦꯜ ꯅꯔꯁ ꯑꯅꯤꯈꯛꯁꯨ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯗꯦꯛꯁꯇ ꯆꯦ ꯆꯥꯡ ꯈꯔ ꯌꯦꯡꯂꯒ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯝꯃꯤ ꯑꯩꯍꯥꯛꯁꯨ ꯇꯧꯐꯝ ꯈꯪꯗꯕꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯀꯣꯔꯤꯗꯣꯔꯗꯨꯗ ꯁꯨꯝ ꯆꯠꯂꯝꯃꯤ ꯇꯨꯝꯅꯤꯡꯕ ꯐꯥꯎꯔꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯆꯥꯎꯔꯥꯛꯅ ꯑꯍꯤꯡꯒꯤ ꯄꯨꯡ 1:30-2 ꯑꯗꯥꯏꯗꯅꯤ ꯊꯣꯡ ꯑꯃ ꯀꯟꯅ ꯘꯝ ꯂꯥꯎꯅ ꯈꯨꯝꯖꯤꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯈꯨꯝꯖꯤꯟꯕ ꯃꯥꯜꯂꯤ ꯃꯗꯨꯕꯨ ꯃꯈꯣꯜ ꯑꯗꯨ ꯑꯃꯨꯛꯇꯪꯒ ꯅꯠꯇꯦ ꯍꯟꯖꯟ ꯍꯟꯖꯟ ꯑꯃꯨꯛ ꯇꯧꯔꯛꯈꯤ ꯑꯩꯍꯥꯛꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥꯔꯗꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯃꯦꯜ ꯅꯔꯁ 2 ꯂꯩꯔꯤꯕꯗꯨ ꯃꯈꯣꯏꯁꯨ ꯈꯪꯂꯝꯃꯤ ꯑꯩꯍꯥꯛꯅ ꯃꯈꯣꯏꯗ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯊꯋꯥ ꯏꯁꯥ ꯁꯥꯗꯦ ꯍꯧꯅꯁꯥꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯑꯩꯍꯥꯛ ꯆꯃꯝꯅꯕ ꯑꯃꯗꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯪꯅꯤꯡꯕ ꯑꯃꯗꯤ ꯄꯣꯛꯈꯤ ꯃꯈꯣꯏꯒꯤ ꯃꯊꯧ ꯆꯤꯟꯕ ꯑꯗꯨꯗ ꯑꯩꯍꯥꯛꯁꯨ ꯏꯀꯥꯏꯗꯅ ꯃꯈꯥ ꯇꯥꯅꯗꯤ ꯍꯪꯂꯝꯗꯦ
ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯍꯥꯟꯅꯗꯧꯅ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯈꯤ꯫ ꯑꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯁꯤꯅ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯂꯤꯕ ꯋꯥꯔꯗ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯕꯨ ꯊꯣꯡꯗꯤ ꯂꯣꯜꯂꯝꯃꯤ ꯋꯥꯔꯗ ꯑꯗꯨꯗꯤ꯫ ꯋꯥꯔꯗ ꯑꯗꯨꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗꯁꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ ꯑꯩꯍꯥꯛꯅ꯫ ꯀꯥ ꯑꯗꯨꯁꯨ ꯊꯣꯡ ꯂꯣꯜꯂꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯀꯥ ꯑꯗꯨꯒꯤ ꯁꯣ ꯑꯗꯨꯗꯤ ꯂꯦꯡꯉꯒ ꯂꯩꯔꯝꯕ ꯑꯩꯍꯥꯛ ꯎꯔꯝꯃꯤ꯫ ꯔꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯁꯥꯅꯤꯟ ꯐꯥꯎꯔꯛꯈꯤ꯫ ꯃꯗꯨꯅ ꯑꯩꯍꯥꯛ ꯀꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯅꯨꯡꯗ ꯐꯦꯟ ꯑꯃ ꯐꯨꯜ ꯁ꯭ꯄꯤꯗꯇ ꯎꯪꯕꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯝꯃꯤ꯫ ꯑꯩꯍꯥꯛꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯄꯥ ꯆꯞ ꯆꯥꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯒ ꯅꯥꯀꯣꯡ ꯑꯁꯤꯅ ꯊꯣꯡ ꯑꯗꯨꯗ ꯉꯥꯊꯔꯒ ꯇꯥꯔꯝꯃꯤ꯫ ꯑꯩꯍꯥꯛꯅ ꯈꯟꯈꯤ, ꯀꯔꯤꯒꯤꯅꯣ ꯃꯄꯥꯟꯗ ꯊꯣꯡ ꯂꯣꯜꯂꯒ ꯃꯅꯨꯡ ꯑꯁꯤꯗ ꯃꯤ ꯂꯩꯔꯤꯕꯁꯤꯕꯨ ꯍꯥꯏꯅ꯫ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯅꯤꯡꯕꯒꯤ ꯏꯊꯤꯜ ꯑꯃ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯈꯤ꯫ ꯃꯗꯨꯕꯨ ꯇꯥꯟꯖꯥꯗꯨꯗ ꯑꯩꯒꯤ ꯃꯤꯡ ꯀꯧꯔꯛꯄ ꯑꯃ ꯇꯥꯔꯛꯈꯤ꯫ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯑꯩꯍꯥꯛꯀꯤ ꯃꯤꯡ ꯀꯅꯥꯗꯁꯨ ꯍꯥꯏꯈꯤꯕ ꯂꯩꯇꯦ꯫ ꯀꯝꯗꯧꯅ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯀꯧꯔꯛꯂꯤꯅꯣ ꯍꯥꯏꯅ ꯈꯟꯕꯗ ꯑꯩꯍꯥꯛ ꯀꯤꯕꯅ ꯈꯝ ꯊꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯦꯛ ꯇꯥꯔꯛꯄꯗꯒꯤ ꯃꯥꯏ ꯑꯣꯟꯗꯨꯅ ꯍꯜꯂꯛꯈꯤ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯗ꯭ꯌꯨꯇꯤ ꯄꯨꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯍꯪꯂꯝꯃꯤ꯫ ꯃꯈꯣꯏꯅꯗꯤ ꯄꯨꯡ 3:30 ꯁ꯭ꯋꯥꯏ ꯐꯥꯎꯗꯤ ꯇꯧꯕꯅꯤ ꯃꯔꯛ ꯃꯔꯛꯇ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯀꯤꯕ ꯑꯃꯗꯤ ꯆꯃꯝꯅꯕ ꯑꯃꯁꯨ ꯏꯁꯥꯗ ꯐꯥꯎꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯁ꯭ꯇꯥꯐꯁꯤꯡꯅ ꯂꯥꯛꯅꯔꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯉꯥꯏꯔꯒꯦ ꯍꯥꯏꯅ ꯑꯩꯍꯥꯛ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯑꯩꯍꯥꯛ ꯌꯨꯝꯗ ꯍꯟꯗꯕꯤꯗ ꯄꯨꯡ ꯈꯔ ꯆꯣꯟꯊꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯡ ꯍꯥꯡꯕ ꯂꯥꯛꯄꯗ ꯑꯩꯁꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯀꯥ ꯑꯗꯨꯗꯤ ꯄꯦꯁꯦꯟꯒꯤ ꯀꯤꯆꯟ ꯑꯣꯏꯔꯝꯈꯤ꯫ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯃꯅꯨꯡ ꯑꯗꯨꯗ꯫ ꯋꯥꯁ ꯕꯦꯁꯤꯟ ꯑꯃꯗꯤ ꯆꯥꯛ ꯊꯣꯡꯅꯅꯕ ꯊꯝꯕ ꯄ꯭ꯂꯦꯠ ꯇꯦꯡꯀꯣꯠ ꯈꯔ ꯑꯗꯨ ꯅꯠꯇꯅ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯀꯥ ꯍꯦꯟꯅ ꯇꯝꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯈꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯂꯩꯕ ꯌꯨꯄꯤ ꯃꯆꯥ ꯑꯗꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯀꯞꯅ ꯂꯥꯎꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯤꯔꯝꯗꯥꯏ ꯅꯠꯇ꯭ꯔꯒ ꯁꯤꯗꯧꯕ ꯀꯨꯏꯗ꯭ꯔꯕ ꯀꯥꯟꯗ ꯇꯝꯅꯩ ꯍꯥꯏꯅ ꯃꯐꯝꯁꯤꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯁꯤꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯍꯥꯛ ꯈꯛꯇ ꯅꯠꯇꯦ, ꯃꯁꯤꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯇꯥꯐ ꯂꯣꯏꯅꯃꯛ ꯈꯪꯂꯝꯃꯤ꯫ ꯃꯈꯣꯏꯗꯤ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯈꯟꯅꯩ, ꯇꯣꯏꯅ ꯊꯦꯡꯅꯕꯗꯒꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯕꯗ ꯑꯩꯍꯥꯛ ꯏꯁꯥꯅ ꯌꯥꯖꯈꯤ꯫ ꯁ꯭ꯄꯤꯔꯤꯠ ꯊꯋꯥꯏꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯈꯤꯕꯁꯤꯡ ꯑꯁꯤ ꯐꯥꯖꯤꯟꯗꯨꯅ ꯂꯩꯕ ꯑꯣꯏꯕ ꯖꯥꯠꯅꯤ ꯍꯥꯏꯅ꯫ ꯀꯅꯥꯒꯨꯝꯕꯅ ꯊꯥꯖꯗ꯭ꯔꯗꯤ GMCH 32ꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯑꯍꯤꯡ ꯈꯔꯗ ꯂꯦꯛꯇꯨꯅ ꯌꯦꯡꯕꯤꯌꯨ꯫